yel homi mayam sina unna lemni naraga akhoi people akhoi land akhoi lamse protect tawdaradi kandaradi akhoi adum mangjagadaba gi phifam se lakreba hojikti situation sina compare tawrapadagi akhoi native people indigenous people Meitei Naga maru oina mase pundaba yadabagi akhoi necessity ama situation sina compare tawrakanda akhoi da pura pikre pura maramdi hoji akhoi da external threat external aggression mayam leire demographic imbalance mayam leire masida manipur gi mapu ase kanano hairaga akhoi yel homi ado akhoi mapu ni yel homi ni haina leiraga akhoi apunba police ado leiba ngamdabagi Meitei su Meitei gi lam protect tawba ngamlaktaba Meitei gi mi sing da su mai su protect tawba ngamlaktaba maramdi external gi aggression force mayam sina naga su naga gi lam akhoi protection people ngamlaktaba external force na hoji invasion mayam occupation mayam changlakpa threat mayam laru pasida hoji animak yelhomi ni haijana akhoi tawthok na leirasu matam chahi lesing kya de akhoi larasu ngasi di madugi external force degi aduga ngasai gi illegal immigrants mayam sina changlakpa degi akhoi manipur da achauba demographic threat se akhoi da leire masit leiba kanda akhoi yelhomi mayam sina unna lemni naraga akhoi gi people akhoi gi land akhoi gi lamse protect tawdaradi kandaradi akhoi adum mangjagadaba gi phifam se lakreba aduna magi chanadaba some point some agenda da manadaba dispute differences leiramba yai but naga ka Meitei na kauroi da badi mapunsi chupna akhoi na kauroi da ba aduga inseparable habasidi akhoi ki land se Meitei su Meitei naga su naga haina label lamni aduga ani sina pulaga manipur sabane aba sama sa gi ko le asidi kadongoi da so akhoi kaina ba yaroi Meitei ka naga ga land dispute leite kaima le so adu hoi khunja gi karimba matek ama gi le ramba yai ba but Meitei ka naga ka land dispute le haina lan tawba ngasi phawba ta leite ba political gi differences so history akhoina history do recollect tawba kanda de history do phasana khangna chappa kanda de akhoi se amata ne ha di horok pham se aduna madu gi tongan ba akhoina kainoma dimension ama da chappa si di akhoi gi kariasara India gi center gi khut yamna chawna yauraga akhoi da sanaki badegi akhoi gi political kaino sida division leiba wa ne haba admai lauraga akhoi se smai lakone aduna hongba yaroi da badi manipur da leiba Meitei Naga se lama se thadoraga gadai da chappa yabra haiba that means we are the original people we are the first settler ne haba first settler asidi ngasai gi akhoi gi leiba identity culture akhoi gi kaino sidi kaina ba kaithona ba yada ba pot ama khak leyaba we may have a different agenda we may have different vision adudi mipu khudi magi right ne aba but certain political differences there is yeah aduna hojiki aina lakchaning ba pot de kari gi tamak si kaino ne kaino punbano haibu kanda external aggression se manipur da chauna leikhre aduga influx se chauna leikhre aba adude gi ngasi manipur da ikha thajada ba ikhang khangda ba matamada hairiba war se conflict se lana se thorakre hojiki lan se thorakputigi Meitei su manipur da yelhomi ni aduga achauba phurup ni kalup ni haina chaujaraga leijarasu chief minister oirambani DGP oirambani manipur de akhoina population yambani doctor machine yambani engineer machine yambani na leijarasu yengiro ba migi threat se leijarasu hojik manipur area khara da tatpa yadaba leikhre lanba yadaba leikhre ko si kanano no lanba ngamdabra no lanba ngamdaba gi nate Meitei na hojik kampopi lanba ngamde na haibia akhoina lamba yadre haise challenges ne haba but lamba ngamdaba nate haba Meitei lamba ngamgani hojik aina haibado Assam Rifle Army se loina handi khroba Meitei population lakh tara hina lebisina decision ama lauraga march tobu kanda di kari ngamloi daba tongna se hairadi chura chambu se changba ngamoi na khanbro no army loina handi khro do Meitei lakh tara se khulai puraga chang pairaga changba kanda di kari ngamloi daba example ne ko adu ngamhandaba se kanano no hairaga akhoi da ngasai akhoi gi center gi police amana akhoi da threat tawkibani ha aduga external aggression se yaura kanda madugi threat ne haba madugumba yaudadana tawba taradi aduna aina mamangda haibadu joti naga su adu mangaiba ngasai Meitei da apply tawrabu potu naga da su hojik madu tawrapati gi army Assam Rifle paramilitary forces mayam changsalaga hojik se naga se chappa yadaba mafam leire haba muka naga su Meitei na tap adu hojik ki moina kari tawe buffer zone create tawningai police sanare litan si moi khun ani hum khak tane lambi da aduga kari gi litan akhoi lanba ngamda bano haise kuki da kiraka lanba ngamda banati haba kuki na marang oiraga akhoi landaba nate ba phata bi da di prajana tangkhun ngasi litan
Mahadev faowe moko chepu faowe haibse cookie na natiaba cookie da natiaba cookie di oiresunu akhoi ta khairage ba akhoi tawrage ba ado army Leriba, Assam Rifle Leriba, Maharajim, I'm the site of you. Moina Sanganda, Moina never, Moina Axel Leraga, Moina Kumlaga Leraga, I couldn't take over Tamaso, Moina Moitamo in the defense to Crab. I do the Lance, I could India the Oina Tena Crab. The India thing is she, as I could I my water than a Mayam Tadala, she by listening Tadana, guess for Mayam Tadala Lebanina, Maduki Potu Neo. Oh, I don't know, me Krana, the ass cookie, Kundani Kakos, a hole in Tankuda. No, I don't know, I know Mamang the Hajabado. Amdang Tamakata, Assam Rifle Maharajim Army Singse, my I know the Hanbi Crow. Other Tankulna, Apta Amada, the Tanse, Tukabang Rangam, the Yang. Was it Tankul civilians in Namasagi Hanagi, Rutsaki have the security force, Central Force, and they have a Uki, the Equity, Tesalo. Uki Kanano, Kangiabo. Oh, I don't know, say, Moy Hanbi Crow, Moko Chepu Hariba, Aduga Litan Hariba, Sankai Hariba, Jimpai Hariba said, Labangam Rangam the Bra. Numi tarada yang la sahab nida. Si dunia aduna madu aina laktaning badi madu na maram oiraga ngasi akhoi na haija badi Nagada, Meitei da central government na suna nungside abo. Nungside bagi external aggression sina changlaga tobu kan su waisnu aina yang laga leo. Karigi nungside ba Nagaga Meitei na di India ki min singa ayamba support tau deba. Example si the president lakani India ki president prime minister lakani hai kanda dum boycott tau adun example ne. Maram de akhoi ki identity amal lebeki akhoi ki issue amal lebeki. Tawpham tobu ki tobu ne ba madu Prime Minister the welcome taude boycott taude hen sauningai leite ba maram de akhoi de divide kana na tawholi akhoi de kana na akhoi de kaino oppress tawholi habigi pota akhoi gi mina madu movement do horopu wa ne the committee sina kamaina suma divisive policies e mayuk nagadaba aduna hojik committee se ai haigi abo adu maina sumaina aina background khara lak chabase Meitei su Naga su hojik yamna luba phifam da le karagi luba phifam no hairaga India government na center na cookie singsida impeachment oina sitina e aduga cookie the city na khakta natana hariba external aggression se KNB BDF se India na thaklaga thamlaga mase Meitei da oppress tawningai Naga da oppress tawningai gi tangsalak pane aba aduna maike punamakte gi directly di tawde aba indirectly tawraga Meitei su Naga su mase muthaningai tawrop pot ama chawba leibane na hojikti Meitei na Naga na phata da se kana no who are our real enemy who is our real enemy I say Naga na Meitei na Pataba, Kanga Matamdo, Yaukreaba Joyce. Maduki Tamata, Adu already, Meitei enemy Shikanano, Nagaki enemy Shikanano, Kambakanda, Madu enemy to Tenabakanda, Meitei Katana Tenagani, Habukanda, Madugi, Aqueta, problem layer, impossible crowd layer. Nagano so Adu impossible layer. Adunabala, Sahia Home Suraga, was in Meitena, Totopong, Wakanda di Kanba, Totopong on the Bumian, was in Nagada Mutenere, Nagado so Nagana colors of Totopoya, the Port layer. Aduna, Maduki, Chapchalaga layer banana, Nagaga. Meitei enemy siya neba. Meitei enemy siya tongande, Naga enemy siya tongande ba. Mili yung enemy tongande ba oino Naga enemy ka nanon. Central government. Lo za sigi unification ze theng lo su theng na sigi smai purakle. Manipur crisis May 3 2023 magi hek horok ba han ba few months later sigma unification le mata gadi 3 years mani prolong oram da ba yai. Oira ko si hek jahi taragi omanga gi mamangda Lairamba yabo potne. Madugi laibang namra taradi ngasi akoina thenaram base thenaram moy. But masai na haibado Naga da su Meitei da su akhoi gi se center ki influence na akhoi gi maseng da divide tawraga akhoi khananingai politics policy politicize mayam tawrabodegi madu da landu da thubodegi akhoi se sumaina lakhi bone abo adugi lab adu su ngasi di thokrabone na ngasi di Meitei mayam su realize oire Naga su oyabdi akhoi gi real enemy se kana no je khangkhre abo aduna aina last version me je Meitei gi real enemy se amata mapu amata ni Naga ki amata oina adudi akhoi puna thena da taradi akhoi kari tawbani adugi mayam adugi kaino do angle aduda Meitei ga Naga punba kanda masai hariba external aggression oigera center ki kaino oigera any oigera Manipur da leiba lam mapu mo oina yelhomi mo oina akhoi na lam kanba ngamani akhoi gi min kanba ngamani external na so akhoi da ngamoya adugi police da Naga ga Meitei se But to show a sig issue the day, I quite a thread labor can day, I quite a mean a land tarapa can the day, I quite oppressed on the Torah can the day, Nagaga Meitei unification later, but sure it is a must now. Otherwise, Meitei Shumukani Mangani, Nagasumukani Mangani. So in this streamline, in this agenda, in this angle, in this scenario, a sigi Kaino Sita, angle Sita, Sigi area Sita, Akwe language issue lapumatamda, identity indigenous issue lapukanda day. We must stand together.
We must unite together 係都先得係嘅，咁啊聽咗，乜事佢即係ani ahum thabak 到咗間的，homework 到咗間的，乜事係打入嘅嘛，係ilai na打入個那啲啊，乜事佢那打入嘅事啲，乜事佢higher authority 先，advance body 先嘅 consent 有咗間的，thabak 先辦妥嘅嘛。So this Native People Committee I think will be very much affected. And it will be very helpful to our indigenous people, native people. But indigenous high kanda I nang si madu language si na da se something we need to be corrected. Correction targa ma lay ba maram di Manipur government ke je thoki ba ma lay ba da akhoi ki indigenous se da kitang controversial lay ba ni na madu ki pot da akhoi na native people high ba